State asida thokpa tongan ba thodok wathok kaya gi khudak ki oiba I pau phangpham oiba social media ki platform Facebook amati WhatsApp sing gi group ta lenga ki employee amata yaw yaroi haina Manipur Leingakna ngarang thokiwa order adu constitution na piriba miyoyama ki phangpham thokpa hak sing khongaung na ki thawong amani haina MPCC ki president ke Meghachandra na maral sirakle wafamasi India na ningkha tamlakpa chahi humdra manga suba ka mari lenana MPCC na sinduna ngarang degi haukiwa azati ga Gaurav Jatra ki manung chanangasi Kakching district ke Hianglam wabagai lamkhai kaithel degi Kakching fawpa chatkiwa khongchat amada paumi singda wangang laduna phongdokibani CLP leader o Ibobi MLA K Ranjit MLA o Surjakumar amadi MLA TH Lokeshwar amadi Congress party ki luchingba worker ke yauna chatkiba khongchat atuda MPCC ki president ke Meghachandra na makha taraduna leibak asina ningkha tamlakpa chahi humdra manga surakpagi miyam asina mapung fana harau tayamba phongdok kadaba adu center amadi state asida paliba BJP ki Leingak asina ngamhandre maru oina petrol amadi gas yauna micham miyam gi nongmada changba potlam kya gi mamal atia pakna wangkat lakliba GST gi mingda potlam khuding gi mamal helakpa naha kaya thabak fangdaba yauna issue kaya sina maram oiraga miyam asi ningtambagi asengba mahau adu fangba ngamhandre loinana state asida paliba Leingak asina su Leingak asida kanagum mamatana fate haina haiba yaroi haibagi matagumna tongan ba khongthang kaya lokhalakli maru oina state asigi intellectual persons sing amadi miyambu lamjingbatomtv oja kaya bu machin menmagi order kaya leptana thoklakli masigi manung chana ngarang maktasu Leingakna thokiwa order asinasu constitution da piriba miyoi amagi fundamental right kaya fangbang amandre haina marasiki loina ngarang MPCC na sinduna Bishnupur district ke Moirangdegi oinam fawba chatkiba azati ka Gaurav Jatra da ningthaukhong yorakpada police na Thatkibagi thawong adu MPCC na akan bamong da condemn tawi haina mahakna makatana phongdoke ngasigi rally adu da India na ningkha fangna bahona bada Congress party na lokiwa thodang ke abu ningsingbagi kholaw amadi BJP ki Leingak na pochai ki mamal wanghanduna miyambu wahanba masung Leingak ki kahenba thawong singi mayok tasu kholaw kaya lauke press and the media sing amadi individual sing pada singda magi right to speech ngang bagi hak pi daba sarkar ki karmachari sing su WhatsApp group ta yaw yaro hajelakwa magi freedom of expression hinjelakwa sina sing sarkar ki thawong se masi yamna phajadaba amani